मैम दिवाली पूजा तौबगी कहीं खितंग शेयर तौजरकेको वीडियोसे सिना कंप्लीट लोबगी वीडियोसने मथंग मथंग हापचरगेको अगर सेमबदी ngana सेमने से नुंदांग अगर दु कटप खोपगी अदुमाइन तौरगा सेमेको सिदा लेरे पोचिंगसिदा पेतंग मचा काइन काइन अदुम हाइरकेको सिदा हवाई मखल मंगा लेरे मंगा ओर तरेट ओरको अदुमाइन लेरे फदिगो मरु अदगी बताशागा कबो फाबगा लेरेको अदो सिदा आई लोइनमक एक्सप्लेन तौरगेको हाइदि वीडियो मकोक्तगी अना ngasai shoot तौजोदो लोइ हापगा अदो सिदा अना उचरैसे दिवाली निमिति अयुदा तौगदमनिको इसिंग कतंग लौरे मचू कतंग हापेको अदु मचू यांगंगनिको अदुगा सिंदूरसु कतंग हापसे सिदाको सिसे इसिंगसे अखोइन इमुंग वाइरम सेटपा तैबा लोइना लोइराकांदा अहांबदा मेन डोर द खिक्तो अनिनाको अदुगा कइनो तौरानी हादि इमुंग लोइना सुनबा कइनो तौबिरोको का खुदिमक लोइना खिक्तो पिरोको अदो अयुकी अना थोंजिंदा पूजा तौबियोन हाबदा थोंजिंदा हादि दुक्का थोपियो हादा अयुंगंता ममिंगेदा कइदा तौबिरसेको अदो सिसिमसु मैम सोइदन तौबिरो मथंग मथंग ए हापचरगेको अदो सिदा मेन डोर से को हाइदि मेन डोर से लेरे मेन डोर से अरंबगुंबा सुमाइना थेलोको अइना ममांग चहीसु हाइजबने हाइदि अरंबगुंबा थेटपियो अदुदु द्राक्षी बसे पंखीदा सी अइगी नमु सुमाइना तौरगा ओइना थेले कइनोदा थोंगदको अखोइना सुम सागा हेनबसु ngamba नतबनिना अदु द्राक्षी थोंगदो ओइना थेचरेको इदे अदुगा लै परेंग सनारी परेंग जे सोइदना थेटपियोको दम अखोइना ngang दum उइना दum सनारी सी दum थेलेनाको अदो सिगी आई खुद अमना फोन पायाने इसिंग जे चाइथोपा याद्रेको दम इसिंग सिसे अखोइगी कइनोसिदा को थोंजिन सिदा लोइनमक खितंग चाइथोअसिदो का लोइनमक सुनबसु तौबिरसेको अदो लाई खुबम से मखादा स्वास्तिक यिकपिरोको यांगंग खतंगा अइना मचू कइनो अखोइगी सिंदूरगा तौरगा मिक्स तौरगा सुमाइना स्वास्तिक येको स्वास्तिक से अइना हाना येक्थो थमग्रे वीडियो नमहौदरे सिसे मचेचेको अदो स्वास्तिक से येकपा खितंग कंगाकांदा मथक्ता फी थाजनबिरसेको अदुगा अइना लाई लालिबा जगासिना अइगी इमुंगी नॉर्थ ईस्ट डायरेक्शन अदुम माइना दुम येंगबिरोको नॉर्थ ईस्ट हाइरगदी ममांगा अवांगा ताइनाबगी कॉर्नर दोइना लालेको अदुम अहांबदको फी हंगपान अमा थाबिरसेको फियंगपान से हाना थाबिरसे अदुगी मथक्तको अइना सिनेजेको अंगांगु मचुगी फी अमगा सिनरेको फी मचा मचा थोकपदुनिको सिजा यामना कइनो तौबा फबा लेद्रसु यानिको अमुतंग सिनबा ओइबनिना अदो कइनो लेरेको अइना खुबम अमा कयमा सुमाइना थम्मे अदुगी मथक्तुदा मु फी अंगांगबगुंबा मचा लेरगदी थाजनबिरोको सिगी पोतसे मचुको अदो सिदा लेरेको अहांबगिसे अदुगा चिंग खितंग हाइदिको चिंग सिदासु येंगबियोको अइना मचु खतंग तोटपनेको यांगंग खतंग तोटपने अदुगा अखोइना लाई थमगदरिबा जगा अदुदा हाइदि चिंग से खितंग थम्बिरसेको आइगी मूर्ति अनि अहुम ओइरो फोटो थमगसु फोटो दुगी मखादुदको चिंग से खितंग सुमाइना हाना थम्बिरसेको अदो सिदा अइना चिंग सिगी मथक्सिदाको अखोइगी लक्ष्मी मूर्ति थम्मे अदगी कइनो को गणेश लेरे नाकंदा अमना कुबेरगी मूर्ति अमा थम्मेको सिदा अदो सिदा अदुगी ngasai अइना कइनो से अखोइगी लुकुनगुंबा सिबिबि याइको गणेशदा लुकुन से अखोइ मपानदा थी मता मपानदा लेबन जेन्युइन हामनिको जेन्युइन अइना से JANEA को दाइन तौर जेन्युइन को अदो सिसे लुकुन से को अखोइगी ꯂꯩꯇ꯭ꯔꯦꯅꯁꯨ ꯈꯜꯂꯁꯦꯀꯣ ꯂꯪ ꯑꯉꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪ ꯑꯉꯧꯕꯅ ꯁꯨꯠ ꯑꯉꯧꯕꯒꯨꯝꯕꯅ ꯁꯦꯝꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯣꯡꯕꯅꯦ ꯂꯨꯄꯥ 30-40 ꯆꯥꯡꯗ ꯄꯤꯕꯅꯦꯀꯣ ꯑꯩꯁꯨ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯕꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯈꯛꯇꯪꯔꯥꯅ ꯈꯟꯕꯅꯦ ꯑꯅꯤ ꯁꯨ ꯂꯩꯔꯝꯃꯦ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯀꯨꯕꯦꯔꯒꯤꯗꯁꯨ ꯍꯥꯞꯄꯤꯔꯁꯦꯀꯣ ꯑꯃ ꯑꯗꯣ ꯁꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯑꯃꯁꯤꯅ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯗꯣ ꯁꯤꯁꯨ ꯍꯥꯞꯄꯤꯔꯁꯦꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯖꯥꯏꯀꯣ ꯒꯣꯠ ꯆꯐꯨꯒꯤ ꯈꯨꯖꯥꯏꯁꯦ ꯈꯨꯖꯥꯏ ꯑꯃ ꯂꯧꯔꯦ ꯑꯗꯣ ꯉꯁꯥꯏ ꯈꯨꯖꯥꯏꯁꯤꯗ ꯂꯪ ꯑꯉꯥꯡꯕꯁꯦ 3ꯂꯛ ꯀꯤꯕꯤꯔꯁꯦꯀꯣ 3ꯂꯛ ꯀꯤꯔ ꯃꯇꯨꯡꯗ ꯈꯨꯖꯥꯏꯁꯤꯁꯨ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜ ꯌꯦꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁꯤꯟꯗꯨꯔ ꯑꯃꯈꯛꯇꯪ ꯅꯝꯕꯤꯒꯦꯔꯣ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯑꯃꯈꯛꯇꯪ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯅꯝꯕꯤꯔꯁꯨ ꯌꯥꯏꯀꯣ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜ ꯑꯩꯈꯣꯏꯅ ꯌꯦꯛꯆꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯁꯤꯝꯕꯜꯁꯦ ꯑꯣꯏꯅ ꯌꯦꯛꯑꯁꯦꯀꯣ ꯁꯤꯗꯀꯣ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯤꯇꯪ ꯃꯍꯤ ꯂꯥꯡꯕꯅꯤꯅ ꯈꯔ ꯆꯦꯟꯊꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯁ꯭ꯋꯥꯁꯇꯤꯛ ꯁꯤꯝꯕꯜꯁꯦ ꯌꯦꯛꯄ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯒꯣꯠ ꯆꯐꯨꯒꯤ ꯃꯈꯥꯁꯤꯗ ꯆꯦꯡ ꯈꯛꯇꯪ ꯊꯝꯁꯤꯀꯣ ꯉꯁꯥꯏ ꯑꯩꯅ ꯆꯦꯡ ꯈꯔ ꯎꯠꯆꯈꯤꯕꯗꯣ ꯃꯌꯥꯝꯗꯀꯣ ꯆꯦꯡꯗꯨꯗ ꯉꯁꯥꯏ ꯃꯆꯨ ꯇꯣꯠꯄ ꯆꯦꯡꯗꯣ ꯌꯥꯏꯉꯪ ꯇꯣꯠꯁꯤꯜꯂꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯆꯦꯡꯗꯣ ꯁꯤꯗ ꯈꯤꯇꯪ ꯂꯧꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯈꯔ ꯂꯧꯕꯤꯕ ꯍꯥꯏꯁꯦ ꯈꯨꯕꯥꯛꯃꯨꯛ ꯀꯩꯃꯨꯛ ꯂꯧꯕꯤꯔꯁꯦꯀꯣ ꯈꯨꯕꯥꯛꯃꯨꯛ ꯂꯧꯕꯤꯔꯒ ꯍꯥꯏꯐꯦꯠꯇꯪ ꯂꯩꯒꯤ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯕꯤꯌꯨꯀꯣ ꯂꯩꯒꯤ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯊꯝꯕꯥꯜ ꯁꯥꯠꯄꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯈꯨꯖꯥꯏꯁꯦ ꯊꯝꯃꯅꯤ ꯈꯨꯖꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯛꯇꯪ ꯍꯩꯖꯤꯟꯕꯤꯔꯣ ꯁꯤꯗꯀꯣ ꯑꯩ ꯂꯦꯡꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯩꯖꯤꯜꯂꯦ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯑꯣꯏꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯍꯩꯖꯤꯟꯕꯤꯔꯦꯀꯣ ꯑꯗꯨ ꯒꯪꯒꯥꯖꯜ ꯈꯤꯇꯪꯁꯨ ꯃꯤꯛꯁ ꯇꯧꯕꯤꯌꯣꯀꯣ ꯁꯤꯗ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯃ ꯌꯥꯏꯉꯪ ꯃꯔꯨ ꯑꯃ ꯀꯩꯅꯣ ꯑꯃꯒꯀꯣ ꯀ꯭ꯋꯥ ꯃꯔꯨ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯁꯤꯗ ꯆꯦꯡ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯒꯣꯠ ꯆꯐꯨꯒꯤꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯍꯩꯅꯧ ꯃꯅꯥꯒ ꯍꯥꯞꯃꯤꯟꯅꯒꯦꯁꯦ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯩꯅꯧ ꯃꯅꯥ ꯈꯛꯇꯪ ꯂꯧꯔꯦꯀꯣ ꯍꯩꯅꯧ ꯃꯅꯥꯁꯦ 8 ꯈꯛ ꯂꯧꯔꯦ 8ꯁꯤꯗꯀꯣ ꯉꯁꯥꯏ ꯁꯤꯟꯗꯨꯔ ꯈꯛꯇꯪ ꯌꯥꯏꯉꯪ ꯈꯛꯇꯪ ꯑꯩꯅ ꯊꯤꯠꯂꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯤꯔꯁꯦꯀꯣ ꯇꯩꯕꯤꯔꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯗꯣꯠ ꯑꯃꯃꯝꯀꯣ ꯈꯨꯅꯤꯡꯗ ꯎꯁꯤꯟꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦꯀꯣ ꯍꯥꯏꯗꯤ 8ꯁꯤꯗꯀꯣ ꯃꯅꯥ 8ꯁꯤꯗ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯤꯟꯗꯨꯔꯁꯤꯒ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯀꯩꯅꯣꯁꯤꯒꯀꯣ ꯃꯆꯨꯁꯤꯒ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯇꯩꯔ ꯇꯩꯔ ꯂꯣꯏ ꯊꯝꯕꯤꯔꯁꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯁꯦ 8 ꯑꯃ ꯑꯩꯈꯣꯏꯅ ꯔꯦꯗꯤ ꯇꯧꯔ ꯊꯝꯃꯒ 6 ꯁꯨꯔ ꯃꯥꯜꯂꯦꯀꯣ ꯑꯃꯒ ꯋꯥꯠꯂꯤ ꯀꯝꯄ꯭ꯂꯤꯠ 8 ꯁꯨꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯌꯨꯕꯤꯀꯣ ꯒꯣꯠ ꯆꯐꯨꯒꯤ ꯑꯣꯏꯅ ꯌꯨꯕꯤ ꯑꯃ ꯂꯧꯔꯁꯦ ꯌꯨꯕꯤꯁꯤꯗꯁꯨ ꯂꯪ ꯀꯤꯕꯤꯁꯦꯀꯣ ꯂꯪꯁꯦ ꯀꯌꯥꯔꯛ ꯀꯤꯒꯗꯕꯅꯣ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦꯀꯣ 8ꯂꯛꯅꯤꯀꯣ 8ꯂꯛ ꯑꯗꯨꯃꯥꯏꯅ ꯀꯤꯕꯤꯔꯁꯦ ꯌꯨꯕꯤꯁꯤꯗꯀꯣ ꯑꯗꯣ 8ꯁꯦ ꯑꯗꯨꯝ ꯄꯠꯄ ꯊꯥꯗꯠ ꯌꯥꯕꯅꯦ ꯁꯤꯒꯤ ꯂꯪꯁꯤꯗꯤ ꯑꯗꯣ ꯈꯨꯠꯅ ꯑꯗꯨꯝ ꯀꯥꯇꯤ ꯌꯥꯎꯗ꯭ꯔꯒꯁꯨꯀꯣ ꯅꯧꯕꯅꯦꯕ ꯌꯥꯝꯅ ꯑꯗꯣ ꯁꯤꯁꯦ ꯄꯠꯂꯥꯎꯅ ꯊꯥꯗꯠꯂꯒ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯀꯩꯅꯣꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯁꯤꯒꯤ ꯃꯊꯛꯁꯤꯗꯁꯨ ꯁꯤꯟꯗꯨꯔ ꯈꯛꯇꯪ ꯅꯝꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯥꯁꯇꯤꯛ ꯌꯦꯛꯄꯤꯔꯁꯨ ꯌꯥꯏ ꯁꯤꯟꯗꯨꯔ ꯅꯝꯃꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯁꯤꯟꯗꯨꯔ ꯑꯣꯏꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯅꯝꯃꯒꯦꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯒꯣꯠ ꯆꯐꯨꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯈꯨꯖꯥꯏ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯂꯩꯇꯕ ꯑꯩꯅ ꯁꯤ ꯃꯆꯥꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯉꯁꯥꯏꯒꯤ ꯁꯤꯗꯅꯦꯀꯣ 8ꯁꯦ ꯑꯩꯈꯣꯏꯒꯤ 4 5 6 7 ꯁꯨꯔ ꯃꯥꯜꯂꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯃꯊꯛꯁꯤꯗ ꯆꯦꯡꯀꯣ ꯆꯦꯡ ꯈꯔ ꯗꯈꯤꯅꯥ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯕꯤꯁꯦꯀꯣ ꯌꯨꯕꯤꯒꯤ ꯃꯃꯤꯠꯁꯦ ꯑꯩꯔꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯁꯦꯝꯈꯤꯕ ꯁꯦꯡꯒꯥꯎ ꯂꯩꯕꯗꯣ ꯂꯛꯁꯃꯤꯒꯤ ꯑꯣꯏꯔꯣ ꯑꯟꯗ꯭ꯔ ꯀꯨꯕꯦꯔꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯉꯁꯤ ꯗꯤꯋꯥꯂꯤꯒꯤ ꯑꯣꯏꯅ ꯑꯃꯁꯨ ꯁꯦꯝꯕꯤꯌꯨꯀꯣ ꯂꯛꯁꯃꯤꯒꯤ ꯁꯦꯡꯒꯥꯎ ꯑꯃꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯁꯨꯝ ꯂꯩꯈꯤꯕ ꯁꯦꯡꯒꯥꯎꯗꯣ ꯀꯠꯄ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯀꯨꯕꯦꯔꯒꯤꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯈꯥꯗ ꯊꯥꯡꯊꯔꯒ ꯐꯖꯅ ꯀꯠꯄꯤꯔꯣꯀꯣ ꯑꯗꯣ ꯈꯨꯠꯇ ꯆꯦꯡ ꯈꯛꯇꯪ ꯄꯥꯏꯔꯅꯤ ꯂꯩ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯈꯣꯏꯔꯝꯖꯁꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯁꯣꯏꯕ ꯉꯥꯝꯕ ꯀꯩꯀꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯅ ꯈꯜꯂꯒ ꯏꯁꯣꯔꯁꯤꯗ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯜꯂꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯤ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯕꯅꯤꯀꯣ ꯀꯥꯝꯙꯦꯅꯨꯅꯦ ꯃꯣꯏꯕꯨꯡꯒꯨꯝꯕ ꯑꯗꯨꯝ ꯃꯟꯗꯤꯔꯗ ꯊꯝꯕꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯝꯃꯦꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯝꯕ ꯌꯥꯕꯁꯦ ꯁ꯭ꯔꯤꯌꯟꯇ꯭ꯔꯕꯨꯗꯤ ꯊꯝꯃꯦꯀꯣ ꯑꯗꯣ ꯊꯦꯡꯒꯨ ꯊꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤꯅ ꯗꯤꯋꯥꯂꯤꯑꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯆꯦꯛ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨꯀꯣ ꯄꯩꯁꯥꯒꯤ ꯑꯣꯏꯕꯅꯤ나 ꯑꯗꯣ ꯁ꯭ꯔꯤꯌꯟꯇꯁꯦ ꯁꯣꯝ ꯅꯥꯀꯟ ꯑꯣꯏꯅ ꯊꯝꯃꯒꯦ ꯈꯤꯇꯪ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯆꯦꯛꯁꯦꯀꯣ ꯑꯃꯥꯎꯟ ꯑꯃ ꯏꯔꯒ ꯃꯊꯪꯒꯤ ꯗꯤꯋꯥꯂꯤ ꯐꯥꯎꯕꯗ ꯑꯩꯅ ꯇꯥꯟꯒꯦꯅ ꯈꯜꯂꯤꯕ ꯑꯃꯥꯎꯟꯇꯣ ꯑꯗꯨꯗꯣ ꯏꯔꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯁꯦꯀꯣ ꯊꯦꯡꯒꯨ ꯑꯃ ꯃꯊꯛꯇ ꯊꯝꯕꯤꯌꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ 2 ꯂꯩꯕ ꯑꯩꯅ 2 ꯊꯝꯃꯦꯀꯣ ꯑꯃꯁꯤꯅ ꯋꯤꯁ ꯇꯔꯇꯜ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯅ ꯋꯤꯁ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯩꯒꯤ ꯅꯤꯡꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯕꯥꯁꯤꯁꯨ ꯊꯝꯕꯤꯌꯣ ꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯕꯥꯁꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯔꯒꯗꯤꯀꯣ ꯕꯥꯁꯤ ꯊꯝꯕꯁꯨ ꯐꯩꯀꯣ ꯋꯥꯍꯧ ꯃꯇꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯊꯝꯕꯤꯔꯣ ꯑꯔꯩꯕꯉꯩꯀꯣ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯕꯉꯩꯁꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯋꯤꯁꯁꯤꯃꯁꯨꯀꯣ ꯖꯔꯅꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯣꯏꯅ ꯊꯝꯕꯤꯌꯨꯀꯣ ꯁꯤꯗ ꯑꯩ ꯊꯝꯃꯛꯈꯤꯒꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯖꯔꯅꯦꯜ ꯑꯩꯈꯣꯏꯅ ꯏꯕ ꯈꯣꯠꯄ ꯂꯩꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯁꯅꯥꯔꯩ ꯄꯔꯦꯡ ꯑꯃꯗꯤ ꯉꯁꯥꯏ ꯐꯣꯇꯣ ꯐ꯭ꯔꯦꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯒꯤ ꯃꯨꯔꯇꯤꯗꯣ ꯑꯀꯣꯏꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐ꯭ꯔꯦꯝ ꯀꯩꯅꯣꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩ ꯄꯔꯦꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯁꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯗ ꯑꯗꯨꯝ ꯃꯊꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦꯀꯣ ꯁꯤ ꯂꯩ ꯈꯤꯇꯪ ꯈꯤꯇꯪ ꯊꯝꯕꯤꯔꯁꯦ ꯑꯃꯃꯝꯀꯣ ꯂꯣꯏꯅꯃꯛ ꯑꯩꯅ ꯊꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯁꯤꯗ ꯒꯣꯠ ꯆꯐꯨꯗꯁꯨ ꯁꯅꯥꯔꯩ ꯑꯃ ꯊꯝꯕꯤꯔꯣ ꯑꯗꯒꯤ ꯁ꯭ꯔꯤꯌꯟꯇ꯭ꯔ ꯂꯩꯔꯤꯁꯤꯗꯁꯨ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯒ ꯁꯟꯅꯥꯎꯒ ꯂꯩꯔꯤꯕꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯅ ꯊꯝꯕꯤꯔꯁꯦꯀꯣ ꯊꯦꯡꯒꯨꯗꯁꯨ ꯊꯝꯃꯦ ꯂꯣꯏꯅꯃꯛ ꯊꯝꯃꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨꯁꯦꯀꯣ ꯑꯩꯅ ꯆꯍꯤ 2 ꯃꯃꯥꯡꯗꯤ ꯑꯗꯨꯝ ꯍꯥꯏꯔꯦ ꯐꯗꯤꯒꯣꯝ ꯃꯔꯨꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯅꯥ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯥꯏꯗꯤ ꯐꯨꯝꯖꯤꯜꯂ ꯊꯝꯃꯣ ꯍꯥꯏꯗꯤ ꯐꯗꯤꯒꯣꯝ ꯍꯥꯏꯔꯒꯗꯤ ꯐꯥꯁꯇꯦꯁ ꯒ꯭ꯔꯣꯋꯤꯡ ꯄ꯭ꯂꯥꯟꯅꯦꯅꯀꯣ ꯁꯅꯥꯁꯨ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯁꯤꯃꯒ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯑꯃꯥꯡ ꯑꯁꯣꯏꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯁꯨ ꯑꯩꯅ ꯒꯪꯒꯥꯖꯜ ꯇꯧꯔꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯃ ꯇꯧꯔꯒ ꯂꯣꯏꯅ ꯑꯃꯨꯛ ꯈꯤꯛꯇꯣꯛꯑꯦꯀꯣ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗꯁꯨ ꯑꯃꯨꯛꯇꯪꯒ ꯈꯤꯛꯇꯣꯛꯁꯦ ꯑꯉꯥꯡ ꯁꯝꯖꯥ ꯆꯠꯄ ꯈꯣꯠꯄ ꯇꯧ ꯑꯗꯨꯒ ꯑꯃꯅ ꯗꯤꯄꯛ ꯊꯝꯕꯒꯤꯁꯦꯀꯣ ꯗꯥꯏꯔꯦꯛꯂꯤ ꯁꯨꯃꯥꯏꯅ ꯊꯝꯒꯅꯨꯀꯣ ꯃꯈꯥꯗ ꯆꯦꯡ ꯈꯛꯇꯪ ꯊꯥꯁꯦ ꯆꯦꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯁꯇꯤꯛꯀꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯌꯦꯛꯁꯦꯀꯣ ꯑꯗꯣ ꯈꯤꯇꯪ ꯆꯛꯈꯥꯏꯕꯅꯦ ꯑꯍꯥꯟꯕꯗꯗꯤ ꯀꯣꯟꯅ ꯁꯦꯝꯖꯤꯟꯕ ꯌꯥꯒꯅꯤꯀꯣ ꯈꯨꯠꯅ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯊꯥꯗꯔꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯆꯥꯏꯕꯅꯦ ꯆꯥꯏꯔꯁꯨꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯐꯖꯅ ꯁꯦꯝꯖꯤꯜꯂꯁꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯅꯝꯕꯅ ꯂꯣꯏꯅ ꯀꯠꯄꯗꯤ ꯂꯣꯏꯔꯦꯀꯣ ꯀ꯭ꯋꯥꯒ ꯑꯗꯒꯤ ꯍꯩꯔꯨꯛꯀꯗ ꯉꯥꯏꯔꯦ ꯑꯗꯣ ꯋꯥꯠꯂꯤꯕꯅꯤꯅ ꯃꯇꯝꯁꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯁꯦꯝꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ
ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯀꯣꯟꯅ ꯍꯣꯔꯦꯟ ꯑꯥꯔꯇꯤ ꯇꯧꯔꯝꯗꯥꯏꯗ ꯑꯣꯏꯅ ꯑꯥꯔꯇꯤ ꯍꯥꯏꯕꯗꯤ ꯃꯩ ꯊꯥꯜꯂꯝꯗꯥꯏꯗ ꯑꯥꯔꯇꯤꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯃꯩ ꯊꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯑꯩ ꯍꯩꯔꯨꯛꯇ ꯄꯨꯊꯣꯛꯑꯒ ꯀꯠꯂꯒꯦ ꯍꯥꯏꯗꯤ ꯑꯊꯨꯝꯕꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯀꯛꯆꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯥꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯍꯣꯔꯦꯟ ꯑꯩ ꯗꯨꯛ ꯊꯥꯗꯣꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯔꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯌꯦꯛꯏꯕ ꯁ꯭ꯋꯥꯁꯇꯤꯛꯁꯦꯀꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯝꯕꯤꯗꯣ ꯊꯝꯕꯤꯔꯁꯦ ꯀꯝꯕꯤꯗꯨꯗ ꯑꯩ ꯊꯥꯎ ꯍꯥꯞꯈꯤꯔꯣꯏꯀꯣ ꯊꯥꯎ ꯍꯣꯔꯦꯟ ꯀꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯞꯀꯦ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯖꯔꯅꯦꯜꯒꯨꯝꯕꯁꯨ ꯏꯕꯤꯌꯨꯀꯣ ꯉꯁꯤꯁꯨ ꯏꯁꯨ ꯏꯕꯤꯌꯨ ꯑꯗꯨꯒ ꯍꯥꯟꯅꯒ ꯏꯈꯤꯕ ꯊꯝꯈꯤꯕ ꯖꯣꯕꯀꯤ ꯀꯩꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯊꯝꯕꯤꯌꯨ ꯈ꯭ꯔꯤꯁꯇꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯄꯥꯏꯔꯥꯏꯠ ꯑꯣꯏꯅ ꯊꯝꯖꯜꯂꯦꯀꯣ ꯍꯥꯏꯗꯤ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕ ꯂꯩꯔꯒ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯔꯨꯗ꯭ꯔꯥꯛꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯅꯀꯣ ꯑꯗꯨꯝꯕꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯂꯥꯁꯇꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦꯀꯣ ꯄꯔꯐ꯭ꯌꯨꯝꯁꯦ ꯏꯠꯇꯔꯦꯅ ꯍꯥꯏꯔꯀꯣ ꯂꯥꯏꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯏꯞꯄꯨꯗꯤ ꯌꯥꯎꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯗꯣ ꯄꯥꯏꯞꯅ ꯇꯧꯔꯛꯇꯕꯗꯣ ꯈꯨꯠꯅ ꯑꯣꯏꯅ ꯈꯤꯇꯪ ꯂꯧꯕꯤꯔꯣꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯌꯥꯏꯗꯅꯤ ꯈꯪꯗꯦ ꯈꯨꯅꯤꯡꯗꯧꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯔꯒ ꯈꯤꯇꯪ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯨꯒ ꯏꯁꯥꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯌꯦꯡꯉꯣ ꯈꯨꯕꯤꯒꯤ ꯃꯈꯥꯒꯨꯝꯕꯁꯤꯗꯀꯣ ꯏꯁꯥꯗꯁꯨ ꯈꯤꯇꯪ ꯇꯩꯔꯒ ꯔꯕ ꯇꯧꯕꯤꯌꯣ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗꯁꯨ ꯑꯐꯕ ꯇ꯭ꯔꯥꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯔꯕ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜꯗꯤ ꯐꯪꯗꯔꯦ ꯑꯩꯁꯦ ꯊꯝꯕꯥꯜ ꯐꯪꯗꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯗꯤ ꯊꯣꯛꯑꯒ ꯐꯪꯉꯒꯗꯤ ꯂꯩꯔꯒꯦ ꯐꯪꯗ꯭ꯔꯒꯗꯤ ꯍꯥꯞꯇꯔꯦꯀꯣ ꯍꯥꯏꯗꯤ ꯊꯝꯕꯥꯜꯗꯣ ꯐꯪꯁꯨ ꯐꯪꯗꯦ ꯑꯗꯣ ꯂꯩꯗꯤ ꯂꯩꯍꯧꯋꯦ ꯐꯖꯗꯕꯗ ꯌꯥꯝ ꯇꯥꯡꯅ ꯂꯩꯍꯧꯕ ꯂꯨꯄꯥ 200 200 ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯧꯗꯔꯦꯀꯣ ꯑꯗꯣ ꯊꯝꯕꯥꯜ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯊꯝꯕꯥꯜ ꯉꯟꯇꯥꯅ ꯂꯩꯕꯤꯔꯣꯀꯣ ꯍꯌꯦꯡ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯗꯨꯞꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯦ ꯑꯩ ꯈꯨꯠꯁꯦ ꯑꯃꯈꯛꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣꯁꯦ ꯄꯣꯁ ꯇꯧꯗ ꯌꯥꯔꯔꯣꯏ ꯐꯣꯟ ꯑꯃ ꯍꯥꯏꯗꯤ ꯈꯨꯠ ꯑꯃꯅ ꯐꯣꯟ ꯄꯥꯏ ꯂꯩꯔꯕꯅꯤꯅ ꯈꯨꯠꯅ ꯄꯥꯏꯕꯅꯤ ꯈꯤꯇꯪ ꯂꯦꯡꯉꯦꯀꯣ ꯐꯣꯟꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯕꯣꯛ ꯑꯐꯥꯕꯒꯨꯝꯕ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯃꯊꯛꯇ ꯁꯨꯃꯥꯏꯅꯒꯨꯝꯕ ꯆꯥꯏꯕꯤꯌꯨꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯅꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯀꯣ ꯀꯝꯄ꯭ꯂꯤꯠ ꯂꯛꯁꯃꯤ ꯄꯨꯖꯥ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯩ ꯁꯤꯗ ꯂꯩꯔꯦ ꯇꯤꯄꯛ ꯑꯆꯧꯕ ꯑꯃ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟ ꯐꯥꯎꯕ ꯊꯥꯟꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯦꯟꯗꯜꯒꯨꯝꯕ ꯊꯥꯜꯂꯒꯁꯨ ꯀꯦꯟꯗꯜ ꯑꯆꯧꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯥꯟꯕꯤꯔꯣ ꯑꯗꯣ ꯁꯤꯗꯅꯦꯀ ꯊꯝꯕꯥꯜꯗꯤ ꯑꯩ ꯍꯥꯞꯍꯧꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯊꯝꯕꯥꯜ ꯐꯪꯗꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯉꯒꯁꯨ ꯌꯥꯝꯅ ꯑꯄꯠꯄ ꯉꯥꯛꯇ ꯐꯪꯕ ꯑꯗꯣ ꯑꯩꯅ ꯍꯥꯞꯅꯤꯡꯗꯗꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯝ ꯁꯅꯥꯔꯩꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯊꯝꯕꯥꯜ ꯍꯥꯞꯄꯤꯌꯣ ꯑꯩ ꯃꯃꯥꯡꯒꯤ ꯆꯍꯤ ꯃꯃꯥꯡ ꯆꯍꯤ ꯑꯗꯨꯝ ꯊꯝꯕꯥꯜ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯨꯝ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯑꯒ ꯌꯦꯡꯒꯦꯗꯤ ꯇꯧꯔꯤ ꯊꯣꯛꯑꯒ ꯐꯪꯉꯒꯗꯤ ꯅꯣꯏ ꯅꯨꯃꯤꯠ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯞꯆꯜꯂꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯐꯖꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕꯁꯨ ꯑꯣꯏꯔꯁꯅꯨꯀꯣ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯑꯩꯁꯨ ꯑꯗꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ